Biofertilizer puthoknaba Bioreactor Unit ama CHIR Northeast Institute of Science and Technology lampel pachalaiba Branch Laboratory da Chief Minister Yumnam Kemchana Maikum hangdoktuna thabak hawan khibag loinena OP12 Biofertilizer puthokliba incubatory aniga khuyak pinakre Sikkim gumna Manipur su organic state oiba ngamnaba lam hectare chamari da organic ki oiba manam masing marumarang sing hunduna mai pakraba matungda hectare chamari amaga chawthoknaba honari haina Chief Minister na phongdokre CHIR Northeast Institute of Science and Technology the Pangthoki Batoramadida, Chief Minister Makatana, Bioreactor Unit, Hangdukliba Amadi, Biofertilizer Putokliba Incubatory Singa, Kuyak Pinariba Simal, Vixed Bharat 2047 Yamanunchana, State Acid Organic Farming Mai Pangna, Chatanabagi Kongtangamani, Chemical Fertilizer Sisinavana, Mioiba Amadi, Tawai Palma Jibasingi, Hakchang, Sohan Batanatana Mausagi Kaldasu, Chai. Thabada chemical fertilizer sizinabana pikliba angangdagi hawrga chahi yamlaba ahalsing fawda laina makhal kayama narakpagi machak ohelli biofertilizer puthokliba incubatory singna laumi singda har makhal si marang kaina phanganduna tinjang kaijang dabalaiba am oina bohona minase haina Chief Minister na pawjalki ngasi Manipurda yamna piklingai angangdagi hawrakanda tuan makan yanabasing to sugar wang bagi tongan wa mayam hengalai basi to fertilizer hanagi normal fertilizer sinaba si sumarum amani na mayam na research tor ko horko madamni doina thamjani si 2016 da Sikkim si totally organic state lauthokre oil maintain tawri Manipur da su hectare chamari da organic total organic oil matung da hectare chamari amaga sandona ba yam kana honari agriculture department